Tungan social media masung sipong maru eba ipaw update kiram yam da thamjage Arambai Tengol gi maikadi gi notice sama thamlaklei madudi Arambai Tengol gi leiriba unit khurima ki isilina punma ki mafamda wafam ama khanganjari madudi unit ki site gi lagaw phaba mi phaba na singba amata satpiganu hawjikti khulai paina bangak ta su oibanina khana saina ba thokloi hainingai leite amadi commander singna khulai singadu mafam sana thambiyu maram leitana numidangi matamda khulai puthokpiganu Yariba makai numidangi matamda movement tawbiganu karigumba problem thoklakanda commander knowledge laite hainasu haibiganu amadi isili naw pungna mangnasu any thabak ama tawbu matamda commander the report loina tawbiramu commander the report thamdana thabak tawbiganu commander singnasu ji hq da matam sana report tawduna punna thabak tawbinaba khanganjari haina control room operator Arambai Tengol ji hq gi makedegi khangalakle makha tarakpa update ta irang na mang takhan kraba singi mayum lising tare sanaba center na khangalakle Central Government ki Rural Development and Panchayati Raj Ministry na New Delhi da Manipur ki Chief Minister Nongthombam Biren Singha da Manipur ki Kanglup ki irang na maram oiraga yum kai mangta kharba yum lising taret ki anoba yum sanaba special finance package oina Pradhan Mantri Awas Yojana PMAY scheme ki makhada sanaba khangalakpa loinena numit 15 gi manungda mayum makai leitaba imung singdagi document sing ministry da tharaknaba khangalakle haina news agency ki pawaman hairi Pawasna makhata ribadi Manipur lengang irang asna maram oiraga center lengang na akhanaba sel thumgi package asi pinaba tawbani hairi haukiba sahi gi me ahum dagi kangluki irang asna maram oiraga punna mayum makai lising 13 ga samaga ahum maina sakhi masigi manungda yum lising 4 ga samanga humpuga mapanna thugai ki haibaga loinena Manipur gi tungan police station singda irang asiga mari leinena case lising 13 ga sanipan mautra kani thoi register tawki hairi Makha tarakpa update ta terrorist singi attack ta Jammu amasung Kashmir da doctor ama yauna miyoi tare laikhidre Jammu amasung Kashmir gi Ganderbal district ta terrorist sing attack cha tharakpada doctor ama yauna miyoi tare laikhidre paw gi source asina makha ta na hai laibak thiba thodok adu ngarang numidang pung 9 gi minute 15 rom taba matamda construction site amagi manakta labor singi camp amada terrorist singna nongmai kapslakibani labor sing asina numidang wairam thabak mafamdagi camp da halakpa matamda terrorist sing aduna attack cha tharkibani hairi khulai paiba terrorist sing ni singnaba miyoi anina camp adu tamna masing yamnaba nongmai round kaya kapsinduna attack cha thakibani thodok aduga ikan kanadana security force singna thodok thokpam da laktuna mafam adu koshinduna thamki haina inspector general of police BK Birdina phongdokhi doctor amadi labor ani khudak mafam adu da sikhi atopa mari amana hospital yawbada sikhibani hairi